Ngarang numidang Kwakeithel da Manipur Police ke IGP Zone 2 Kabib ke ge amadi mahake escort pasna singda miyamna attack chathaki hairaduna thodok adubu Manipur Police na akanba mawongda condemn tourakli. Police control room dagi thadorakpa press note amana khangalakpagi matung ina ngarangi Kwakeithel ge thodok aduga mari leinana mi kontra police na fare. Thodok aduda yauba atay miyoi singsu phananaba red chathaki gani haire. Asigumba anti-social oiba thabak sing tawbigano haina Manipur Police na appeal tourakli. Amaromda haukiba pung kunmari ke manungda state police amade central force singna ching amade tamgi matai thangba mafam singda thi humbagi thabak chathakibada Imphal East ge nongmai ahum maru taruk phangba ngamle bunker ama sidokre haire. Atopa thodok amada July 13 amasung 19 ge lonaba ahingda khulai paiba lamhen tuhenba miyoi kharana torbung area gi kangwai da nongmei kapsul lakpada security force ke personal ama pandana sokle asokpa adu 9 Assam Rifles ke military hospital da pukhatuna layengki haire. Phogakcham mamang lekai da masak khangdaba lamhen tuhenba singna yumani mai thakre haina police control room gi press note asina makhatana khangel lagle. Security team na handuna kaptuna lamhen tuhenba sing adu takthokhi haire.